Department of Social Welfare gi makhada District Child Protection Unit Jiribam amasung Child Welfare Committee Jiribam anina punna chinduna Juvenile Justice Act 2015 JJ Act amasung Protection of Children from Sexual Offences POCSO Act 2012 ki matangda miyam humna bab tanabagi saruk ama oina poster campaign ga loinana miyam gi khongset ama March ki kunmapan da pangthoki Jiribam municipal area gi maru bamfam singna chatkiba miyam gi khongset aduda school singi maheroi sing amadi atai saknai ba kaya su saruk yaki khongset aduga mari lenana District Child Protection Officer Indrani Chongthamna nauna jum panbagi mangjaba nupi angang da chathaba miyot minaibu thingbagi tangai phadaba amadi karamna ngakthoknaba hotnagadagi haibadugi matangda miyamda mamutana khanghanbagi pandamna thauram adu pangthokpani phongdokhi March ki kunthada ICDS project Jiribamna sinduna nauna haugalaliba angang singbu masi oiba chinjak pijaduna masa phana thamnabagi pandamgi saruk ama oina focus role on millets in eradication malnutrition haiba hiramda posan pakowadaga mari lenana Jiribamgi Sanakhal Community Hall da pangthokhi thauramduda Jiribamgi Chief Medical Officer Dr. E. Okendro Child Development Project Officer Parango Ningthauja MSRLM gi Block Mission Manager Wahengbam Premchana Chingbana athoba mithunglen ona saruk yakhi tungda Angawadi worker helper self help group singidu chingmasing amadi ICDS office Jiribamgi staff sing jauna miyamgi khongset amasu jiri mayolda chatki loinana April gi ahumda posan pakawada gi loisanbagi thoramsu DC office ki conference hall da pangthokhi thoramadda subdivisional officer Sagol Sem Indrajit amadi atai district level officer kayasu saruk yakhi Jiribam district asi Kanglup kayana punna khundaba aduga Manipur amasung Assam gi border district ama oibata natana Manipur gi Tamenglong amasung Fairjol district ki ngamkhai oiba lamdam amani district asida khundamina riba maru oiba Kanglup singi manungda Mitei Pangal Kabui Kuki Bengali Muslim Paite Mar Bisnupiana singbani Kanglup yambagi matungina karigumba matamda hiram kharada wakhalon khenabasu yaroktaba natte amaramda ngamkhagi chayetnaba tatna thokli Jiribamda leiriba mahiroi kamlu sing civil society gi luchingba sing kaya na ngamkhagi wathokpu sangtainaba puraknaba tatna honaduna lakli adubu ngasi phawba tungkoiba warason ama purakpa ngamdabagum tawri Chairak asida April marida Jiribamgi Deputy Commissioner W Malem nganba chenglai thokiba order amagi matungina district asigi ngamkhaigi matangda khunja singna semdoknaba hotnaba amadi khul singi maming thonbada district administration gi ayaba yauduna tawba yaroi haiduna athingba thamjin khre amaramda ngamkhaigi matangda jiri miyamna phongdokna libadi asumna tatna thokliba chayetnaba asi matam pumbagi oiba waroison ama makok thongba amadi Manipur sarkarna athuba matamda sinbiba pamnari maramaduna Manipur sarkar nasu hiram asida ahenma mieng changbiduna jila asida khundaminariba Kanglup khudingna nungsi chanana hingbadu pamnari matam kayagi mamangdagi All India Radio Imphal gi thauram singbu jiri miyamna thawai yauna tanaduna lakli adubu kariguma matamda AIR Imphal gi thauram mayak sengna tawa phangdaba asina lamdam asigi miyamgi pungni chawna ningba kaiba haibadu ohelli masimangna district asida AIR Imphal gi relay center amaga loinana transmission sub center ama thambinaba tatna wakatuna lakhibani adubu ngasidi Ministry of Information and Broadcasting gi maikaidagi Jiribamda athuba matamda AIR Imphal gi relay center ama thamlagani haiduna thajaba pibadagi jiri miyamgi thamoida haraunari chairak asida ministry gi maikaidagi Deputy Secretary N Sanatomana luchingba awangba thaki mihut kangbu amanasu Jiribamda laktuna ngarang jingchinduna thabak oina paikhatnaba thorang tawri masimakti thagan ingai oi matang asida jiri miyamta natana Assam gi Kasar district ki miyamna pamnaribadi All India Radio Imphal gi relay center ama thambibata natana Jiribamda local radio station ama thambibadu miyamna hena pamnari hiramasi gi matangda mari lenaba singna akan mamiyang changbiduna paikhatpham thokpa thabak paikhat pinaba jiri miyamna phongdok narakli